mayambu ahanamuktada warina chomgi maiketiki ikok nona taram noksari ekhoi ninga sisu miyam gi damakta puduna laksari ekhoi thajarak warida thabalei makhong wari gi mapal suba tangka ngasi gi tangka asidana wari sina amuk kari kamdori ba habado mayam punamagna wari ase muktamina nasi tabirasi thabalei makhong wari gi mapal suba tangka ngarang tangka adugi losilak matamdani korauna charuna saba laidi ase labuk maigai tamna puduna sakre mangonda tung inabagum toriba karigum khara yetlibase masigi maramna khaningmadagi mana purakpani yumdadi yumgi mama mapana khangkini haduna mahangna asiguma thabase tawdabani tawba taragana numidangi matam ngaibani hojikti mana sum lakka matam asida korau labuk yorore adubu labuk asi yora phawbada magi tungda inarakpadawna adum tawrari korau magi masase yam hinadre mahagna khangpe khangma matang yamna yawi maningon thoktuna mani yengmada karimat udre labuk lamang ase mi pong panamta lakpanate mafam asida mahagsi leplare charuna saba laidi ase munna yengaduna aibu kana kausige aingonda tungina badawna aingonda yetpaduna toribase karamna khangani kana koraga khangani nihaktang asumna wakhan khali charuna saba laidi ase ki matengna mana kaugdabase kana kaugdagi habsu wakhan khanna ngamdre maga tungde inaribase saroi ngaroina mangondi yetlibani mangona tamnariba kihalibani hadna khanmadagi mahagna saroi ngaroi oiba taragadi makhoibu ngakthokpa ngamba lai kaugi haduna mana kaurubani kawi kauraga manak asida koibai paregale akoi basida makhoi saroi maselna thengnabagi kariguma sauma mata phawba koraudu phangde makhoina dum handana akoi basida paramadagi koraugi manakta machalai laurba makhoigi mamit machin maya yengmada akibagi masak oirba saktam singasina koraugi manakta machalakpada korause masada hainadaba akiba habda phawi masidagi makhoigi matawsi yengma ngamdabadagi manaksida leba sarosing ado manglambasu yare ai makhoising ase ubagije haduna mahagna makhoising adu mangkhinaba charuna saba laidudun man natharami ngihaktingi matungadi sarosing ase mangkre mangkhibadagi mafam ase ichikchikle koraugi wakhanda khalle hanakti phar male karimata leitra male asumna mana phamlingai magi hek tungmaktada khara wangba lori malari masigi maramda kariguma amakak sienkhibagi kudu makholse mana tarai kanano ontoktuna mu yengi masida sukarau karimata udre tasenamak mana koruriba kudimasing singa thunna batawruba tarabsu karimata ngamdre korause yamna hinadre karino charuna sabalai di asigi matengna su aina karimata ngamdraba adudi kari tawni ai tungsit inaribs kanano kanana karam tharakpano asumna torati ai yararoi adudi ai kana kawani ngihakdang machindagi murmum solamadagi wakhala makhalai hanamukti mangonda charugi laiti bibiriba ising chaibi oina kaurage haduna magi puningda chaplungi lepkhirami asumna laidi asida mana taw haba thabasing tawbiraduna nanbiraga ising chaibibu mana karami migup kharagi matungda lairembi gi masak oiraba ising chaibi koraugi manaktamna phawdoraki magti koraugi manakte hekla khudingi magi mi engna eng magi wahi wata wangang senga kainu me tawi lai oibagira khangde yengu matamna su chumna yengde chagadabagi lakadabagi mi eng dum tawi mahangnadi koraubdi yam nuksijaba lona khanbagum tawi ising chaibi uba matam sida korausu magi masara thingnariba akiba phanglaba thodoksinga sikmaramda wari sara milirami ising chaibina korauna tamliba hairiba wari singa se tara butungda mana wakhalama khalli kana origaba aina piriba charugi laidi sigi matengna phawba yengbada ngamdraba kana oribanone asumnang haktang magi machindagi sole korauna amukti yengbiyo ai ngarangdi ngasi phawbase isa chahinadre mafam asida phawba aigi akoibasida lae aigi akoibasida tamnabadona tawrare asumna korauna thawai yama nungaitana harakka matam asida ising chaibigi wakhal ama lae ngaiko ai nangonda wa am hange aina piriba charugi laidi asigi matengna na kana kauki
ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯧꯔꯕ ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯅꯪꯅ ꯊꯥꯈꯤꯕ꯭ꯔꯥ? ꯀꯣꯔꯥꯎꯅ ꯈꯨꯝꯃꯤ, ꯑꯩꯅ ꯀꯧꯈꯤꯕꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯊꯕꯛꯁꯤꯡ, ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯣ ꯐꯪꯂꯕ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯈꯤꯕꯅꯤ꯫ ꯏꯁꯤꯡꯆꯥꯏꯕꯤꯅ, ꯅꯤꯡꯁꯤꯡꯉꯣ, ꯅꯪꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯃꯈꯛꯇ ꯃꯗꯨ ꯂꯣꯏꯁꯤꯜꯍꯧꯗꯕꯗꯒꯤ ꯂꯥꯛꯄ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯀꯣꯔꯥꯎꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯏꯁꯤꯡꯆꯥꯏꯕꯤꯅ ꯅꯤꯡꯁꯤꯡꯉꯨ ꯍꯥꯏꯕꯗꯒꯤ ꯀꯣꯔꯥꯎ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯀꯣꯔꯥꯎꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯀꯧꯈꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯄꯥꯏ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯌꯨꯝꯗ ꯊꯝꯍꯧꯏ꯫ ꯏꯁꯤꯡꯆꯥꯏꯕꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯄꯤꯔꯤꯕ ꯆꯔꯨꯒꯤ ꯂꯥꯏꯙꯤ ꯑꯁꯤ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛꯁꯤꯡ ꯊꯣꯛꯍꯟꯕ ꯉꯝꯕ ꯅꯠꯇꯦ꯫ ꯅꯪꯅ ꯀꯧꯔꯤꯕꯁꯤꯡ ꯑꯁꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯁꯥꯔꯣꯏ ꯉꯥꯔꯣꯏꯕ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯩꯔꯕ ꯉꯥꯛꯇꯅꯤ꯫ ꯌꯥꯝꯅ ꯊꯨꯅ ꯂꯥꯏꯙꯤ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯅꯅꯥꯛꯇ ꯃꯤꯀꯨꯞ ꯐꯥꯗꯅ ꯂꯥꯛꯄꯒꯤ ꯋꯥꯅꯤ꯫ ꯑꯩ ꯈꯪꯏ, ꯅꯪꯅ ꯀꯧꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯀꯟꯕ, ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯔꯝꯕ ꯊꯥꯏꯅꯉꯩꯒꯤ ꯑꯐꯥꯎꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯅꯍꯥꯛ ꯂꯣꯏꯅ ꯄꯥꯈꯤꯕ꯭ꯔꯥ? ꯀꯣꯔꯥꯎꯅ ꯈꯨꯝꯃꯤ, ꯄꯥꯗꯦ꯫ ꯂꯥꯏꯔꯤꯛ ꯑꯗꯣ ꯇꯪꯈꯥꯏ ꯍꯦꯟꯅꯗꯤ ꯄꯥꯈ꯭ꯔꯦ꯫ ꯀꯔꯤꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯀꯧꯔꯨꯔꯤꯕ? ꯀꯣꯔꯥꯎꯁꯨ ꯂꯣꯠꯀꯦ ꯈꯟꯖꯔꯝꯕꯅꯤ, ꯂꯣꯠꯄ ꯉꯝꯃꯛꯇ꯭ꯔꯦ꯫ ꯀꯤꯕ ꯍꯦꯟꯕꯗꯒꯤ ꯃꯍꯥꯛꯅ ꯏꯁꯤꯡꯆꯥꯏꯕꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯝꯃꯤ, ꯑꯩꯒꯤ ꯌꯨꯝ ꯑꯃꯗꯤ ꯂꯩꯀꯥꯏꯗ ꯇꯠꯇꯅ ꯇꯝꯅꯕ ꯑꯀꯤ ꯑꯈꯪꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯏ꯫ ꯂꯥꯏ ꯑꯣꯛꯅꯕꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕ ꯑꯃꯥꯏꯕꯅ ꯐꯥꯎꯕ ꯂꯥꯌꯦꯡꯕ ꯉꯝꯗꯕ ꯌꯥꯝꯅ ꯌꯥꯎꯏ꯫ ꯑꯩꯍꯥꯛꯅ ꯅꯍꯥꯛꯀ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯆꯔꯨꯒꯤ ꯂꯥꯏꯙꯤ ꯑꯁꯤ ꯐꯪꯕꯗꯒꯤ ꯑꯩꯍꯥꯛꯅꯁꯨ ꯑꯃꯥꯏꯕꯒꯤ ꯊꯕꯛ ꯁꯤꯟꯐꯝ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯈꯤ꯫ ꯃꯁꯤꯃꯛꯅ ꯃꯍꯩ ꯌꯥꯝꯅ ꯀꯜꯂꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ ꯑꯩꯅ ꯀꯧꯕꯅꯤ꯫ ꯃꯗꯨꯕꯨ ꯄꯥꯔꯒ ꯑꯩꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯩꯅ ꯄꯥꯔꯨꯕꯒꯤꯔꯥ ꯉꯔꯥꯡꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯏꯁꯥꯗ ꯍꯩꯅꯗꯕ, ꯃꯪꯂꯥꯟꯗꯕꯨ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯀꯤꯔꯕ ꯀꯌꯥ ꯑꯃ ꯎꯔꯤꯕꯁꯦ? ꯏꯁꯤꯡꯆꯥꯏꯕꯤꯅ, ꯃꯗꯨꯗꯤ ꯑꯩ ꯈꯪꯗꯦ꯫ ꯂꯥꯏꯔꯤꯛ ꯑꯗꯣ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯅꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯕ ꯇꯥꯔꯕꯗꯤ ꯂꯣꯏꯅ ꯄꯥꯒꯗꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯣ ꯂꯣꯏꯅ ꯄꯥꯗꯕ, ꯃꯗꯨꯕꯨ ꯂꯣꯏꯁꯤꯜꯍꯧꯗꯕꯗꯒꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯅꯍꯥꯛꯅ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯄꯥꯝꯕ ꯇꯥꯔꯕꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨ パꯂꯣꯏꯁꯤꯜꯂꯣ꯫ ꯄꯥꯕꯗ ꯌꯥꯝꯅ ꯀꯤꯔꯕ, ꯅꯁꯥꯗ ꯍꯩꯅꯗ꯭ꯔꯒꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯃꯐꯝꯗ ꯊꯥꯈꯣ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯁꯥꯗ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯂꯥꯛꯄ ꯌꯥꯏ꯫ ꯏꯁꯤꯡꯆꯥꯏꯕꯤꯒꯤ ꯋꯥꯁꯤꯅ ꯀꯣꯔꯥꯎꯁꯦ ꯍꯦꯟꯅ ꯀꯤꯔꯛꯏ꯫ ꯀꯣꯔꯥꯎꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯌꯥꯝꯅ ꯀꯤꯖꯩ꯫ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯩꯅ ꯄꯥꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯔꯨꯕ ꯃꯇꯝꯗ ꯇꯪꯈꯥꯏ ꯐꯥꯎꯕꯗ ꯃꯥꯒꯤ ꯌꯥꯎꯔꯤꯕ ꯋꯥꯔꯣꯜꯁꯤꯡ, ꯁꯥꯊꯤꯔꯕ, ꯑꯩꯅ ꯇꯧꯕꯗ ꯉꯝꯃꯣꯏꯗꯕ ꯊꯕꯛ ꯌꯥꯝꯅ ꯌꯥꯎꯔꯤ꯫ ꯏꯁꯤꯡꯆꯥꯏꯕꯤꯅ, ꯃꯗꯨ ꯈꯪꯂꯒꯗꯤ ꯀꯔꯤꯒꯤ ꯅꯪꯅ ꯄꯥꯔꯨꯔꯤ? ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯀꯔꯥꯝ ꯆꯥꯎꯕ, ꯄꯤꯔꯤꯕ ꯈꯔꯅ ꯄꯦꯟꯕ ꯅꯥꯏꯗꯕ ꯀꯌꯥ ꯑꯁꯤꯅꯅꯤ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯤꯕꯁꯦ꯫ ꯑꯩꯍꯥꯛꯅ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯋꯥꯠꯇꯅꯕ ꯆꯔꯨꯅ ꯁꯥꯕ ꯂꯥꯏꯙꯤ ꯑꯁꯤ ꯄꯤꯔ ꯐꯥꯎꯕꯗ ꯀꯔꯤꯒꯤ ꯅꯍꯥꯛꯅ ꯀꯔꯥꯝ ꯆꯥꯎꯔꯤꯕꯅꯣ? ꯆꯠꯂꯣ, ꯂꯥꯏꯔꯤꯛ ꯑꯗꯣ ꯅꯌꯨꯝ ꯇꯝꯅ ꯆꯠꯂꯣ, ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯈꯣ꯫ ꯀꯣꯔꯥꯎꯁꯨ ꯏꯁꯤꯡꯆꯥꯏꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯌꯥꯔꯗꯨꯅ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯀꯣꯔꯥꯎ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯤꯅ ꯏꯁꯤꯡꯆꯥꯏꯕꯤꯒꯤ ꯃꯅꯥꯛꯇꯒꯤ ꯃꯍꯥꯛ ꯂꯥꯛꯂꯦ꯫ ꯏꯁꯤꯡꯆꯥꯏꯕꯤꯁꯨ ꯀꯣꯔꯥꯎꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯍꯧꯔꯦ꯫ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯂꯩꯐꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯣꯔꯥꯎꯅ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯄꯥꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯁꯨ ꯑꯗꯨꯃꯛ ꯃꯥꯒꯤ ꯇꯨꯡꯗ ꯏꯜꯂꯛꯄ, ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯧ ꯑꯃꯅ ꯁꯣꯠ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯗꯨꯝ ꯇꯥꯔꯔꯤ꯫ ꯆꯠꯅ ꯀꯣꯔꯥꯎ ꯌꯥꯝꯅ ꯀꯤ, ꯃꯁꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯈꯨꯠꯇ ꯆꯔꯨꯅ ꯁꯥꯕ ꯂꯥꯏꯙꯤ ꯑꯁꯤ ꯄꯥꯏꯖꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯑꯀꯤꯕꯁꯤꯗꯤ ꯄꯥꯛ ꯐꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯌꯨꯝ ꯌꯧꯒꯗꯕꯗꯤ ꯈꯔ ꯋꯥꯠꯂꯤꯉꯩ ꯂꯧꯕꯨꯛ ꯂꯝꯕꯤꯗ ꯐꯥꯎꯔꯒ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯥꯡꯃꯛꯇꯗ ꯁꯧ ꯑꯃꯅ ꯊꯠꯂꯔꯦ꯫ ꯑꯎꯡꯕ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃꯁꯨ ꯃꯥꯒꯤ ꯃꯥꯡꯗ ꯌꯥꯝꯅ ꯅꯛꯅ ꯁꯤꯜꯂꯛꯏ꯫ ꯃꯅꯥꯛꯇ ꯍꯧꯔꯝꯕ, ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯐꯠꯇ ꯍꯥꯎꯊꯤꯕꯨ ꯑꯣꯏꯔꯣ ꯄꯣꯠꯆꯩꯁꯤꯡ ꯃꯊꯛꯂꯣꯝꯗ ꯄꯥꯏꯈꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯂꯝꯕꯤ ꯑꯁꯤ ꯊꯠꯂꯗꯨꯅ ꯃꯥꯕꯨ ꯉꯥꯏꯕꯗꯧꯅ ꯃꯥꯕꯨ ꯈꯥꯝꯅꯕꯒꯤ ꯃꯇꯧ ꯑꯁꯤ ꯑꯗꯨꯝ ꯇꯧꯔꯛꯏ꯫ ꯀꯣꯔꯥꯎ ꯌꯥꯝꯅ ꯀꯤꯈꯤ, ꯑꯗꯨꯕꯨ ꯌꯨꯝ ꯐꯥꯎꯕꯗꯗꯤ ꯌꯧꯔꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯆꯠꯁꯤꯜꯂꯛꯄꯅꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯥꯒꯤ ꯃꯌꯨꯝ ꯑꯁꯤ ꯌꯧꯔꯨꯔꯦ꯫ ꯃꯌꯨꯝ ꯑꯁꯤ ꯌꯧꯕꯒ ꯀꯥꯗ ꯑꯃ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯥꯅ ꯊꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯃꯥꯅ ꯊꯤꯕꯗ ꯐꯪꯗ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯦ꯫
ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯩꯔꯝꯗꯕꯗꯒꯤ ꯃꯅꯥꯛ ꯅꯛꯄ ꯁ꯭ꯋꯥꯏꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯀꯣꯏꯑꯣꯠ ꯑꯣꯠꯇꯨꯅ ꯃꯥꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯗ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯀꯣꯔꯥꯎ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤ ꯆꯪꯂꯛꯏ ꯀꯣꯔꯥꯎꯅ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯀꯣꯏꯊꯤ ꯊꯤꯔꯤꯕ ꯃꯥꯅ ꯂꯥꯛꯊꯅꯕ ꯃꯇꯧ ꯑꯁꯤꯗ ꯃꯄꯥꯅ ꯍꯪꯉꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯀꯣꯔꯥꯎꯁꯨ ꯃꯄꯥꯗ ꯍꯥꯏꯕꯗ ꯏꯀꯥꯏꯖꯕꯅ ꯂꯜꯂꯠ ꯇꯧꯗꯨꯅ ꯋꯥꯁꯦ ꯉꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯤ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯄꯥꯅ ꯈꯪꯉꯤ ꯃꯄꯥꯅ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯥꯊꯤꯔꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯄꯥꯏꯕꯗꯁꯨ ꯌꯥꯝꯅ ꯂꯨꯔꯕ ꯌꯥꯝꯅ ꯀꯤꯔꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯅꯪꯅ ꯊꯜꯂꯝꯂꯤꯕ ꯀꯣꯔꯥꯎꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯄꯥꯅ ꯈꯜꯂꯝꯂꯦ ꯀꯣꯔꯥꯎ ꯋꯥ ꯀꯔꯤꯃꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯄꯥꯕꯨꯡ ꯃꯄꯥꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯊꯝꯕ ꯌꯥꯗꯦ ꯀꯔꯤꯒꯤꯗꯃꯛ ꯊꯝꯂꯤꯕꯅꯣ ꯃꯗꯨ ꯊꯝꯕꯅ ꯍꯌꯦꯡ ꯇꯨꯡ ꯀꯣꯟꯅ ꯀꯔꯤ ꯂꯥꯛꯀꯅꯤ ꯀꯔꯤ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯩꯅ ꯃꯩ ꯊꯥꯈ꯭ꯔꯕꯅꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯀꯣꯔꯥꯎ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯄꯥꯕꯨꯡ ꯃꯩ ꯊꯥꯈ꯭ꯔꯦ ꯅꯪꯒꯤ ꯅꯃꯥ ꯑꯄꯥꯕꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅꯁꯨ ꯌꯦꯡꯉꯨꯕꯅꯤ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯥꯏꯍꯩꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯧꯔꯤꯕ ꯅꯪꯅꯁꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯌꯥꯔꯣꯏ ꯏꯄꯥꯅ ꯄꯥꯝꯗꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯄꯥꯝꯂꯤꯕ ꯀꯅꯥꯅ ꯏꯟꯁꯤꯜꯂꯛꯄꯅꯣ ꯀꯅꯥꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯅꯣ ꯀꯣꯔꯥꯎ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯃꯃꯥꯁꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡ ꯆꯠꯂꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯀꯣꯔꯥꯎꯕꯨ ꯉꯥꯡꯉꯤ ꯑꯁꯤꯒꯨꯝꯕ ꯇꯧꯒꯅꯨ ꯀꯔꯤꯒꯤꯅꯣ ꯅꯇꯣꯝꯇ ꯌꯥꯎꯕ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯁꯤ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯅꯪꯅ ꯄꯥꯏꯔꯝꯂꯤꯕ ꯁꯥꯊꯤꯔꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯍꯩꯅ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯪꯗꯕ꯭ꯔꯥ ꯌꯨꯝ ꯑꯁꯤꯗꯁꯨ ꯑꯀꯣꯏꯕꯁꯤꯗꯁꯨ ꯊꯣꯛꯂꯤꯕ ꯑꯀꯤꯕ ꯐꯪꯂꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤ ꯅꯪ ꯀꯔꯤꯃꯇ ꯈꯪꯗꯕ꯭ꯔꯥ ꯏꯃꯥꯅ ꯄꯥꯝꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯅꯇꯣꯝꯇꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯨ ꯍꯥꯏꯗꯨꯅ ꯃꯃꯥꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯄꯗ ꯀꯣꯔꯥꯎ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯃꯁꯥꯗ ꯆꯤꯡꯅꯖꯔꯤꯕ ꯑꯀꯤꯕ ꯑꯁꯤꯗꯤ ꯃꯃꯥ ꯃꯄꯥꯅꯗꯤ ꯀꯔꯤꯃꯇ ꯈꯪꯈꯤꯗꯕꯅꯤ ꯀꯅꯥꯃꯇ ꯍꯥꯏꯗꯣꯛꯇꯅ ꯇꯨꯃꯤꯟꯅ ꯀꯣꯔꯥꯎ ꯈꯪꯖꯤꯟꯈꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯋꯥꯔꯤ ꯁꯨꯡꯂꯤ ꯂꯤꯈꯤꯕ ꯇꯧꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄ ꯃꯇꯣꯝꯇ ꯂꯩꯕ ꯈꯨꯗꯤꯡꯒꯤ ꯁꯅꯤꯟ ꯁꯧꯝ ꯀꯌꯥ ꯑꯃꯅ ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯤ ꯃꯥꯕꯨ ꯌꯥꯝꯅ ꯀꯤꯍꯜꯂꯔꯤ ꯇꯨꯝꯊꯕꯒꯤ ꯃꯪꯂꯥꯟ ꯑꯁꯤꯗꯅ ꯈꯔ ꯍꯦꯜꯂꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯀꯧꯔꯒ ꯑꯩꯕꯨ ꯀꯔꯤꯒꯤ ꯃꯥꯡꯍꯜꯂꯤꯕꯅꯣ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯒ ꯑꯩꯕꯨ ꯀꯔꯤꯒꯤ ꯃꯥꯡꯍꯜꯂꯤꯕꯅꯣ ꯑꯩꯕꯨ ꯅꯪꯅ ꯎꯁꯤꯠꯇꯕꯅꯤ ꯑꯩꯕꯨ ꯅꯪꯅ ꯎꯁꯤꯠꯇꯕꯅꯤ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯗꯕꯁꯨ ꯀꯗꯥꯏ ꯃꯄꯥꯅ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯀꯤꯕꯗꯒꯤ ꯎꯠ ꯑꯣꯟꯕ ꯃꯈꯩ ꯃꯩ ꯊꯥꯈ꯭ꯔꯕꯅꯤ ꯀꯣꯔꯥꯎ ꯃꯁꯤꯒꯤ ꯅꯨꯡꯅꯥꯡꯕ ꯄꯥꯈꯠꯄ ꯀꯌꯥ ꯑꯁꯤꯅ ꯃꯍꯥꯛꯁꯦ ꯄꯣꯊꯥꯕ ꯌꯥꯗꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯃꯗꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯇꯝꯅꯕ ꯑꯀꯤꯕꯒꯤ ꯃꯇꯧ ꯑꯁꯤ ꯐꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯁꯤ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯃꯅꯤꯡꯊꯣꯡꯗ ꯂꯣꯟꯅ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯈꯤ ꯑꯗꯨꯒ ꯀꯧꯔꯝꯃꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯍꯟꯗꯛꯃꯛꯇꯤ ꯀꯣꯔꯥꯎꯅ ꯐꯅ ꯀꯧꯔꯕꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯣꯔꯥꯎꯅ ꯀꯧꯔꯤꯕ ꯃꯥꯅ ꯍꯥꯏꯖꯔꯤꯕ ꯀꯌꯥ ꯑꯁꯤ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯃꯁꯥꯗ ꯐꯪꯉꯤ ꯃꯍꯥꯛ ꯂꯥꯛꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯣꯏꯔꯤꯕ ꯑꯁꯤꯅ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯂꯝꯕꯤ ꯑꯁꯤ ꯇꯠꯈ꯭ꯔꯦ ꯃꯍꯥꯛꯄꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯌꯥꯔꯣꯏ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯁꯣꯏꯕꯅꯤ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯊꯤꯡꯈꯤꯕꯅꯤ ꯀꯣꯔꯥꯎꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯁꯥꯗ ꯌꯥꯝꯅ ꯀꯤꯕ ꯍꯩꯅꯗꯕ ꯇꯝꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯕꯗꯒꯤ ꯃꯍꯥꯛꯅ ꯀꯧꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯁꯥꯎꯝ ꯑꯁꯤ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯃꯁꯥꯗ ꯐꯪꯅ ꯃꯍꯥꯛ ꯂꯥꯛꯈꯤꯔꯝꯗꯦ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯇꯝ ꯍꯦꯟꯅ ꯀꯣꯔꯥꯎ ꯉꯥꯏꯖꯔꯝꯃꯤ ꯀꯤꯕ ꯌꯥꯝꯅ ꯍꯦꯟꯕꯁꯤꯅ ꯃꯁꯥ ꯄꯨꯝꯕꯁꯨ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯃꯉꯣꯟꯗ ꯇꯠꯇꯅ ꯌꯦꯠꯂꯤꯕ ꯀꯤꯍꯜꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯔꯤ ꯈꯔ ꯂꯥꯞꯇꯛꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯑꯃ ꯆꯦꯟꯈꯤꯕ ꯅꯣꯛꯃꯤ ꯋꯥ ꯉꯥꯡꯅꯕ ꯋꯥꯔꯤ ꯃꯔꯨꯝ ꯁꯣꯟꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨꯝ ꯇꯥꯏ ꯀꯣꯔꯥꯎ ꯀꯤꯕꯁꯤꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯀꯣꯏꯔꯦ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯁꯤꯃꯛꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯍꯥꯛꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯁꯤ ꯀꯦ ꯀꯥ ꯑꯗꯨꯝ ꯁꯥꯟꯅꯩ ꯀꯣꯔꯥꯎ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯆꯔꯨꯅ ꯁꯥꯕ ꯂꯩꯗꯤ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯥꯕꯨ ꯀꯟꯕꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯁꯔꯣꯏꯁꯤꯡ ꯑꯁꯤ ꯃꯥꯅ ꯀꯧꯔꯨꯕ ꯃꯇꯝꯗ ꯃꯅꯥꯛꯁꯤꯗꯗꯤ ꯀꯔꯤꯒꯨꯝꯕ ꯂꯥꯟꯊꯦꯡꯅꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯁꯔꯣꯏꯁꯤꯡꯒ ꯅꯝꯅꯕꯒꯤ ꯁꯥꯎꯝꯗꯤ ꯑꯃꯠꯇ ꯐꯪꯗꯦ ꯍꯟꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯣꯛꯃꯤ ꯃꯆꯤꯟ ꯃꯌꯥ ꯏꯔꯥꯎ ꯂꯥꯎꯅ ꯀꯥꯗꯨꯅ ꯃꯉꯣꯟꯗ ꯌꯦꯜꯂꯛꯄ ꯃꯉꯣꯟꯗ ꯊꯦꯡꯒꯗꯕꯒꯤ ꯃꯇꯧ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯁꯤꯗ ꯍꯦꯟꯅ ꯀꯤꯔꯔꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨ
ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯁꯤꯗꯤ ꯀꯣꯔꯥꯎꯗ ꯇꯣꯏꯅ ꯌꯦꯠꯄ ꯃꯥꯕꯨ ꯀꯤꯍꯟꯕꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯈꯤꯗꯦ꯫ ꯏꯁꯤꯡ ꯆꯥꯏꯕꯤꯅꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯃꯟꯗ꯭ꯔꯕꯗ ꯀꯣꯔꯥꯎ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯤ꯫ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯁꯤ ꯂꯣꯟꯁꯤꯜꯂꯤ꯫ ꯌꯨꯝꯖꯥꯏꯗ ꯆꯪꯂꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯁꯨ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯁꯤ ꯅꯝꯂꯛꯄ, ꯇꯞꯅ ꯇꯞꯅ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ꯫ ꯀꯣꯔꯥꯎ ꯍꯥꯏꯐꯦꯠꯇꯪꯗꯤ ꯍꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯁꯦ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯆꯠꯂꯛꯏ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯔꯤꯃꯠꯇ ꯈꯪꯂꯝꯂꯣꯏ ꯍꯥꯏꯗꯨꯅ ꯀꯣꯔꯥꯎꯅ ꯈꯟꯖꯩ꯫ ꯃꯁꯤꯃꯛꯅ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯈꯪꯍꯟꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯂꯗꯨꯅ ꯍꯦꯛ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯇꯥꯊꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯛꯇꯝ ꯑꯃꯈꯛ ꯂꯦꯞꯂꯤꯕꯁꯤ ꯀꯣꯔꯥꯎꯅ ꯎꯔꯨꯔꯦ꯫ ꯀꯅꯥꯅꯣ? ꯀꯅꯥꯅꯣ? ꯑꯁꯨꯝꯅ ꯀꯣꯔꯥꯎꯅ ꯌꯥꯝꯅ ꯐꯤꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯂꯦꯞꯂꯝꯂꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯥꯕꯨꯡ ꯂꯩꯕꯥꯛ ꯆꯥꯎꯅ, "ꯑꯗꯨ ꯀꯤꯒꯟꯈ꯭ꯔꯕ ꯅꯪꯅ ꯀꯔꯤꯒꯤ ꯏꯄꯥꯅ ꯇꯧꯒꯅꯨ, ꯏꯄꯥꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯊꯕꯛꯇꯣ ꯀꯔꯤꯒꯤ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕꯅꯣ? ꯅꯍꯥꯛ ꯃꯅꯤꯡ ꯊꯣꯡꯗ ꯀꯩꯗꯧꯕ ꯆꯠꯂꯨꯕꯅꯣ? ꯁꯦꯡꯅ ꯍꯥꯏꯌꯨ, ꯃꯗꯨꯒꯤ ꯃꯔꯝ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ." ꯀꯣꯔꯥꯎ ꯈꯨꯝꯗꯦ꯫ "ꯕꯥꯕꯨꯡ, ꯑꯩ ꯃꯄꯥꯟ ꯊꯣꯛꯎꯕꯅꯤ." ꯃꯄꯥꯅ "ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ. ꯅꯪꯅ ꯊꯣꯡ ꯍꯥꯡꯗꯣꯛꯈꯤꯕꯗꯣ ꯏꯄꯥꯅ ꯇꯥꯕꯗꯒꯤ ꯑꯩꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ꯫ ꯆꯥꯛꯁꯪꯒꯤ ꯊꯣꯡꯗ ꯀꯦꯒꯥ ꯇꯧꯔꯤꯕ ꯃꯄꯥꯟꯂꯣꯝꯗꯒꯤ ꯁꯑꯣꯝ ꯀꯌꯥ ꯑꯃ ꯂꯥꯛꯂꯤꯕꯁꯦ ꯅꯍꯥꯛ ꯂꯥꯏ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯂꯥꯏ ꯁꯥꯟꯅꯕꯗꯒꯤ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯗꯨꯡꯗꯥꯡ ꯗꯨꯡꯗꯥꯡ ꯇꯧꯅꯕ, ꯇꯝꯅꯕ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯊꯣꯛꯅꯕ ꯅꯪꯅ ꯁꯤꯜꯂꯤꯕ? ꯅꯍꯥꯛ ꯅꯪꯒꯤ ꯅꯌꯥꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯔꯤ ꯅꯍꯥꯛ ꯈꯪꯗꯕ꯭ꯔꯥ? ꯅꯪ ꯇꯥꯗꯕ꯭ꯔꯥ? ꯅꯍꯥꯛꯀꯤ ꯏꯃꯥꯅ ꯂꯩꯃꯟ ꯀꯥꯔꯤꯕ, ꯑꯀꯤꯕ ꯀꯌꯥ ꯑꯃ ꯍꯧꯔꯤꯕꯁꯤ ꯃꯁꯤ ꯑꯩꯅ ꯍꯥꯏꯔ ꯐꯥꯎꯕꯗ ꯀꯔꯤꯒꯤ ꯅꯪꯅ ꯈꯪꯗꯕ? ꯁꯦꯡꯅ ꯍꯥꯏꯌꯨ. ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯅꯍꯥꯛ ꯂꯩꯍꯧꯔꯣ, ꯑꯗꯨꯒ ꯅꯃꯥꯒ ꯑꯩꯒꯗꯤ ꯆꯠꯂꯒꯅꯤ." ꯋꯥꯗꯨ ꯍꯥꯏꯔꯛꯄꯁꯤꯅ ꯀꯣꯔꯥꯎ ꯍꯦꯟꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯣꯔꯥꯎꯅ ꯈꯨꯝꯃꯤ, "ꯄꯥꯕꯨꯡ, ꯑꯩ ꯊꯣꯛꯎꯔꯣꯏ. ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯗꯣ ꯑꯩ ꯇꯧꯔꯔꯣꯏ. ꯄꯥꯕꯨꯡ ꯄꯣꯊꯥꯕꯤꯔꯣ. ꯑꯩ ꯃꯇꯨꯡꯗ ꯀꯔꯤꯃꯠꯇ ꯇꯧꯖꯔꯔꯣꯏ" ꯍꯥꯏꯗꯨꯅ ꯀꯣꯔꯥꯎꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯄꯥꯁꯨ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯣꯔꯥꯎ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯌꯦꯡꯉꯨ, ꯀꯔꯥꯝ ꯆꯥꯎꯕ, ꯈꯪꯅꯤꯡꯕ ꯍꯩꯅꯤꯡꯕ ꯍꯦꯟꯃꯟꯂꯨꯕꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯃꯩ ꯆꯞꯄꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯁꯤꯡ ꯆꯥꯏꯕꯤꯅ ꯄꯤꯔꯛꯂꯤꯕ ꯆꯔꯨꯒꯤ ꯂꯥꯏꯙꯤ ꯑꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏ ꯁꯥꯟꯅꯅꯤꯡꯕ, ꯂꯥꯏ ꯀꯧꯅꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯔꯨꯕꯁꯤꯅ ꯌꯥꯝꯅ ꯂꯨꯔꯕ, ꯁꯥꯊꯤꯔꯕ ꯂꯥꯏꯔꯤꯛꯁꯤꯡ ꯃꯥꯅ ꯀꯧꯔꯨꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯃꯥꯅ ꯄꯥꯕ ꯍꯧꯔꯨꯔꯒ ꯂꯣꯏꯁꯤꯟꯈꯤꯗꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯥꯕꯗ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯥꯒꯤ ꯃꯍꯩꯅ ꯁꯥꯔꯣꯏꯁꯤꯡ ꯊꯣꯔꯛꯈ꯭ꯔꯕꯅꯤ꯫ ꯃꯥꯕꯨ ꯂꯣꯏꯁꯤꯟꯕꯒꯤ ꯅꯤꯌꯣꯝ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯃꯐꯝꯗ ꯊꯥꯈꯤꯕꯁꯨ ꯀꯣꯔꯥꯎꯅ ꯇꯧꯕ ꯅꯪꯈꯤꯗꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯌꯥꯝꯅ ꯀꯤꯕꯗꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯥꯔꯣꯏꯁꯤꯡ ꯄꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯏꯁꯤꯡ ꯆꯥꯏꯕꯤꯁꯨ ꯃꯅꯥꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯇ꯭ꯔꯕꯗ ꯀꯣꯔꯥꯎ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯔꯦ꯫ ꯑꯗꯨꯕꯨ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯒꯦ, ꯑꯩ ꯀꯔꯤꯃꯠꯇ ꯇꯧꯈ꯭ꯔꯔꯣꯏ, ꯑꯩ ꯀꯔꯤꯃꯠꯇ ꯇꯧꯈ꯭ꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯥꯡꯈꯤ꯫ ꯑꯁꯨꯝꯅ 4-5 ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯀꯣꯏꯕꯗ ꯑꯗꯨꯝ ꯇꯝꯅꯕ ꯀꯌꯥ ꯑꯃ ꯇꯧꯏ꯫ ꯀꯣꯔꯥꯎꯗꯨꯕꯨꯗꯤ ꯇꯝꯅꯕ ꯀꯤꯍꯟꯕ ꯀꯌꯥ ꯇꯧꯔꯕꯁꯨ ꯃꯉꯣꯟꯗ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯔꯤꯃꯠꯇ ꯇꯥꯍꯟꯗꯦ꯫ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯈꯪꯏ ꯀꯣꯔꯥꯎꯅ ꯑꯁꯨꯝꯅ ꯇꯧꯔꯨꯕꯗꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯇꯝꯅꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯨꯝ ꯑꯁꯤꯗ ꯅꯠꯇꯅ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯌꯨꯝꯁꯤꯡꯗ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯄꯥꯟ ꯂꯤꯄꯥꯟ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡ ꯐꯥꯎꯔꯛꯄ, ꯀꯔꯤꯒꯨꯝꯕꯗ ꯋꯥꯟꯊꯕ, ꯅꯣꯡꯉꯥꯜꯂꯒ ꯃꯁꯥꯗ ꯐꯨꯔꯤ ꯊꯣꯛꯄꯒꯨꯝꯕ, ꯃꯁꯥꯗ ꯃꯊꯥ ꯄꯣꯝꯕ, ꯃꯔꯥꯡ ꯂꯥꯡꯕꯒꯨꯝꯕ ꯌꯥꯝꯅ ꯇꯧꯕꯁꯤ ꯑꯗꯨꯝ ꯌꯥꯎꯅꯔꯛꯏ꯫ ꯀꯣꯔꯥꯎ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯅꯗꯦ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯁꯤꯒꯤꯗꯃꯛꯇ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯅꯥꯏ ꯑꯗꯨꯒ ꯑꯃꯥꯏꯕ ꯀꯌꯥꯁꯦ ꯃꯈꯣꯏ ꯊꯧꯔꯥꯡ ꯑꯃ ꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯀꯤ ꯇꯨꯖꯨꯡ ꯐꯥꯎꯅꯔꯤꯕ, ꯃꯁꯥꯗ ꯆꯨꯔꯨꯡꯕ ꯀꯌꯥ ꯑꯃ ꯐꯥꯎꯅꯔꯤꯕꯁꯤ ꯀꯣꯔꯥꯎꯅ ꯇꯧꯕ ꯊꯕꯛ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯥꯒꯤ ꯃꯍꯩ ꯑꯁꯤ ꯆꯥꯡ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯅꯩ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯉꯝꯕ ꯆꯥꯡꯗ ꯀꯣꯔꯥꯎ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ, ꯃꯥꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯊꯧꯔꯥꯡ ꯑꯁꯤ ꯁꯤꯟꯕ ꯂꯣꯏꯅ ꯂꯣꯏꯔꯦ꯫ ꯀꯣꯔꯥꯎ ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯃꯄꯥꯅ ꯃꯥꯕꯨ ꯌꯥꯝꯅ ꯉꯥꯡꯏ, ꯃꯃꯥꯅꯁꯨ ꯉꯥꯡꯏ꯫ "ꯅꯍꯥꯛ ꯄꯦꯜꯂꯕ꯭ꯔꯥ? ꯅꯍꯥꯛ ꯇꯁꯦꯡꯅꯃꯛ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯥ? ꯌꯦꯡꯉꯨ,
legai asimaktada aki akhang yamna tholiba tamnare lai thole haduna numidangi matamda natana ayuk nuthingi matamda phawba thokpa kiribase na khangnab natra aina haiba karigi yade mamana su yamna shauna ngangi mapana su yamna shauna ngangi korauna thamoi singna haije ima aina tawba nate ai kasum khangde hoi larik adubudi aina pamadagi pairubane aduga ima ai tasina tawjabadi nate mapana khumi macha amana tawba thabakse magi mama pa oiriba singna loina khangmani nahangna tawde haragasu nangna sanariba aron lilasing akoina kari khangdani asumna haraga mapa se yamna sauna korauna leriba ka sum tamna changi aduga magi mon makha maktadagi puturai charuna saba laidi ase masi kari no korau laidi edu mapana paikibadagi swai laukre asumna wasu makha taba ngamdaba makai korau yamna nga pakhalai thamoida khanje asi jumai thakrabdi kamai tawni matik mayai selaba laidi asing mapana aina thapuk pangthokpani kamai tawni ai kamai loni yamna ngakna laidi asi launabagi damakta mahakse wakhal ama khalli mamasu laidi asibu ubadi yamna ngakre mamana machanupa koraugi maida khubang tharami mapana masi lai sanadabi khudamla ha mon makha asida charuna saba laidi gmitamama nanga thamlibase masi lai sanadaba mi ami khudamla ipana tawlu ipana pamdeba thabakse nangna tawriba karigano haduna yamathina ngangi mamangdadi amukta asumna chei thangmase kya kana tawkhidabani ngasigi nuban asidadi yamna sathina mabu ngangma cheiba habase tawrori mapa lebak chawna mekhet kadai lekre mekhet tu kadai lekre mekhet ase kuthi thi bore laidi adubu mai thana bagini korauna khami babung adu mai thabigano mapa na ngangi karigi mai thadani khullasida awaba taliba mikap mirau khul kya manang nibase nang khangdabra mamasu yamna chawna ngangkre korauna masidagi wakhal makhalakna babung amati imagi mangda aina manghalak laidi ase babung khuna tawbudi yaroi ai manghange ai mai thage hadana mana ta tori mapana hajima akhoi mangna thagadabani haduna hai masidagi usinna sinna mahangna laidi ase lokirami saksanglobdagi maikhet lorugi haduna changsinaba saduna mahangna laidi edu mana nanbiraga sonki saruna saba laidi siga chap manaba ama thonbiyu haduna mana solubani aduga magi asengma laidi asibudi mahangna lotkre hojiki charuna saba laidi ase mana puthori aduga ima babung nakoina pamba charugi laidi ase mai tharage law nakoigi mangna thabasi tawrage law haduna mana ta tawduna charuna saba laidi icham chambase mai thakirami masidagi mama mapa anigi jingnabasi kokle matungdadi asigumba tawgano ka asida akoina yamatoini yengani karigumba aruba posaksing karimata thamba yaroi haduna hairami korausu tawroi haduna yakirami mapana nahakpu mamangdadi san chenba masida sunatana hadakse ipa ichana yamlaba low kaya ama khoiba pochei thabagi wakhan yam chelamadaini kadomdagi laliba nuksin aduna ipana du pamde tawgunu ko low singhuba paisa tanbu honabasina akhoi ki ithau osi ko haduna mapana harakpadi korausu yaki adubu wakhandadi jajat khali nomugi matamase adum hawki asumna marini mangani suba numitani chanjau paiba nupa asiga makhoi miyoi khara mana khrabani amaiba singa dugi macha korau khoiga lenga oigadaba yawi makhoi singa thauram kudimak yat khrabani ngasidi nongpok pang leriba singa domda uyok ase kaiba tare khungi thauna phaba nupa sing ayama chakadabani haduna pau selare korau busu yawdaba yade haduna hairare mama pa anisu khungi tabakti yawgadabani chalo haduna hai korau thabase chanabigi damakta sem saba loire adubu aron mala long ka yama makhoi miwei khrana silli habadi korau na khangmanate asumna makhoi miwei 10 kunmuk singi uyok ase kaina bidamakta numit marini mangani gidamak makhoi chakhirami korau di mana chapta matamda magi charugi laidi ase mana puduna salli aduga laidi ase gi matengna mana kariguma khara tawgi haduna thaurang ase tawbani aduga somdasu
ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯐꯖꯅ ꯁꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯀꯣꯔꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯎꯔꯝꯒꯅꯤ꯫ ꯃꯗꯨꯒꯤ ꯄꯣꯠꯁꯛ ꯑꯗꯨ ꯅꯈꯣꯏꯅ ꯅꯝꯗꯨꯅ ꯂꯧꯒꯗꯕꯅꯤ꯫ ꯃꯍꯥꯛꯁꯤ ꯑꯔꯥꯏꯕ ꯑꯉꯥꯡ ꯑꯃꯗꯤ ꯅꯠꯇꯦ꯫ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯍꯩ ꯐꯖꯅ ꯍꯩꯔꯕ ꯑꯉꯥꯡ ꯑꯃꯗꯤ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯁꯦꯡꯕ ꯇꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯂꯒ ꯅꯈꯣꯏꯅ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯍꯥꯟꯅꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯆꯤꯡꯗ ꯆꯥꯅꯅꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯦꯟꯅ ꯂꯩꯅꯕ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯌꯣꯝꯁꯤꯟꯅꯔꯕꯅꯤ꯫ ꯀꯣꯔꯥꯎꯁꯨ ꯌꯨꯝꯗꯒꯤ ꯄꯣꯠꯆꯩꯁꯤꯡ ꯌꯣꯝꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯈꯣꯡꯅ ꯆꯠꯄꯅꯤ꯫ ꯂꯝꯕꯤ ꯑꯁꯤ ꯅꯣꯡꯄꯣꯛ ꯊꯪꯕꯒꯤ ꯃꯇꯥꯏ ꯏꯇꯪ ꯊꯪꯕꯗ ꯂꯩꯕ ꯆꯤꯡ ꯑꯗꯨꯗꯅꯤ꯫ ꯌꯥꯝꯅ ꯁꯥꯡꯕ ꯂꯝꯕꯤꯅꯤ꯫ ꯀꯌꯥꯗ ꯀꯧꯖꯜ ꯊꯤꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ! ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯅ ꯄꯥꯜꯂꯤꯗꯀꯣ ꯀꯣꯔꯥꯎ ꯍꯥꯏꯔꯤꯕ ꯅꯍꯥꯛꯁꯦ! ꯃꯈꯨꯠ ꯑꯁꯤꯗ ꯆꯔꯨꯅ ꯁꯥꯕ ꯂꯥꯏꯙꯤ ꯑꯃꯈꯛ ꯃꯥꯅ ꯐꯪꯈꯤꯕꯗꯒꯤ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕ, ꯃꯍꯩ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤꯁꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕ ꯃꯆꯨꯕꯨꯗꯤ ꯀꯣꯔꯥꯎꯅ ꯀꯥꯎꯈ꯭ꯔꯦ, ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯦ꯫ ꯏꯁꯤꯡꯆꯥꯏꯕꯤꯕꯨꯗꯤ ꯀꯣꯔꯥꯎꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯀꯧꯖꯕꯗ ꯂꯥꯛꯈꯤꯗꯕꯗꯒꯤ ꯏꯁꯤꯡꯆꯥꯏꯕꯤꯕꯨꯁꯨ ꯃꯥꯅ ꯀꯧꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯂꯝ ꯉꯥꯅꯨꯒꯤ ꯃꯁꯛ ꯑꯣꯏꯔꯤꯕ ꯃꯆꯨꯕꯨꯗꯤ ꯀꯣꯔꯥꯎꯅ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ, ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝꯕ ꯂꯝ ꯉꯥꯅꯨꯁꯨ ꯃꯥꯒꯤꯁꯨ ꯌꯨꯝꯂꯣꯝꯗ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕꯗꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯋꯥꯈꯜ ꯑꯁꯦ ꯅꯣꯡ ꯅꯤꯅꯤꯗꯤ ꯃꯥ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯇꯟꯖꯥꯗꯗꯤ ꯃꯍꯥꯛꯁꯦ ꯑꯗꯨꯝ ꯈꯟꯕꯗꯤ ꯈꯜꯂꯤ꯫ ꯏꯅꯥꯎꯅꯨꯄꯥ ꯀꯣꯔꯥꯎ ꯑꯗꯣ ꯀꯔꯝ ꯂꯩꯔꯝꯒꯅꯤ? ꯆꯤꯡꯗꯁꯨ ꯃꯍꯥꯛꯁꯦ ꯁꯟ ꯁꯤꯟꯕ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯌꯨꯝꯗꯕꯨ ꯀꯔꯤ ꯊꯕꯛ ꯍꯣꯠꯅꯔꯝꯒꯅꯤ? ꯑꯩꯕꯨ ꯅꯣꯡꯃꯇ ꯌꯦꯡꯉꯨꯁꯤꯔꯥꯅꯦ? ꯏꯃꯥ ꯄꯥꯕꯨꯡ ꯑꯗꯨꯅ ꯀꯔꯝ ꯂꯩꯔꯝꯒꯅꯤ? ꯃꯆꯨꯗꯤ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯈꯜꯂꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯂꯝ ꯉꯥꯅꯨꯒꯤ ꯁꯛꯇꯝꯗ ꯃꯍꯥꯛꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯀꯣꯔꯥꯎꯒꯤ ꯌꯨꯝ ꯃꯄꯥꯁꯤ ꯂꯥꯟꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤ, ꯌꯦꯡꯉꯤ꯫ ꯃꯅꯥꯎꯅꯨꯄꯥꯁꯦ ꯂꯩꯕ꯭ꯔꯥ ꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯌꯨꯝꯗꯗꯤ ꯆꯪꯗꯦ꯫ ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯌꯦꯡꯉꯨꯗꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯗꯅ ꯀꯔꯤ ꯇꯧꯔꯤ, ꯀꯔꯤ ꯊꯣꯛꯂꯤ ꯍꯥꯏꯕꯁꯨ ꯃꯆꯨꯅ ꯌꯦꯡꯉꯨꯕ ꯇꯧꯗꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯃꯇꯣꯟꯗꯁꯨ ꯃꯥꯅ ꯇꯣꯡꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯧ ꯄꯣꯡꯅ ꯄꯣꯡꯅ ꯃꯍꯥꯛꯁꯤ ꯈꯣꯡꯂꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯈꯤ꯫ ꯑꯁꯣꯝꯗꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯆꯤꯡ ꯌꯧꯔꯨꯔꯦ꯫ ꯑꯃꯥꯏꯕꯗꯨꯒꯤ ꯃꯆꯥ ꯑꯃ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯈꯣꯏ ꯑꯁꯤꯅꯅꯤ ꯀꯣꯔꯥꯎꯒ ꯄꯨꯟꯗꯨꯅ ꯃꯈꯣꯏꯒꯤ ꯑꯍꯤꯡ ꯑꯁꯤ ꯌꯥꯔꯦꯛꯃꯤꯟꯅꯅꯕ, ꯃꯈꯣꯏꯒ ꯇꯨꯝꯅꯅꯕ ꯁꯦꯝ ꯁꯥꯔꯤꯕꯁꯦ꯫ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏꯁꯦ ꯎ ꯌꯥꯟꯗꯦ꯫ ꯉꯁꯤꯒꯤꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯎꯅ ꯆꯥꯗꯨꯅ ꯄꯣꯊꯥꯔꯁꯤ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯍꯧꯅ ꯎ ꯌꯥꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯥꯏꯅꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁ꯭ꯋꯥꯏꯗꯅꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯄꯣꯊꯥꯐꯝꯁꯦ ꯐꯖꯅ ꯁꯦꯝꯂꯔꯦ꯫ ꯑꯗꯨꯒ ꯈꯔ ꯉꯟꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯏꯁꯤꯡ ꯈꯣꯡꯁꯤꯕꯨ ꯈꯔ ꯂꯥꯞꯄꯒꯨꯝ ꯇꯧꯏꯅꯦ꯫ ꯀꯅꯥꯅꯣ ꯑꯃꯇꯪ ꯏꯁꯤꯡ ꯁꯣꯠꯂꯨꯒꯦꯔꯥ? ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯀꯣꯔꯥꯎꯅ ꯌꯥꯅꯤ ꯏꯁꯤꯡꯗꯣ ꯑꯩ ꯁꯣꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯁꯤꯡ ꯁꯣꯠꯅꯕꯒꯤ ꯄꯥꯇ꯭ꯔ ꯑꯆꯧꯕꯁꯤ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥ ꯁꯣꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯔ ꯆꯠꯂꯒ ꯃꯔꯝ ꯑꯃꯗꯒꯤ ꯃꯍꯥꯛꯅ ꯆꯔꯨꯒꯤ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯄꯥꯇ꯭ꯔ ꯑꯆꯧꯕꯁꯤ ꯏꯁꯤꯡ ꯆꯞꯊꯅ ꯌꯥꯎꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯤ ꯃꯥꯅ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯏꯁꯤꯡ ꯑꯁꯤ ꯃꯥꯅ ꯌꯥꯝꯅ ꯊꯨꯅ ꯄꯨꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯑꯃꯥꯏꯕꯗꯨꯒꯤ ꯃꯆꯥꯁꯤꯅ ꯀꯣꯔꯥꯎ, ꯀꯗꯣꯝꯗꯒꯤ ꯏꯁꯤꯡꯅꯣ? ꯏꯁꯤꯡ ꯈꯣꯡꯕ ꯌꯥꯝ ꯅꯛꯅ ꯂꯩꯕ꯭ꯔꯥꯅꯦ? ꯀꯣꯔꯥꯎꯅ ꯅꯛꯑꯦ ꯍꯥꯏꯕꯗꯨꯅꯤ, ꯑꯁ꯭ꯋꯥꯏꯋꯥꯏꯗ ꯂꯩꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯆꯥꯛ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯁꯦꯝ ꯁꯥꯈ꯭ꯔꯕꯅꯤ꯫ ꯁꯤꯡꯁꯨ ꯃꯅꯥꯛ ꯑꯁꯤꯗ ꯀꯣꯏꯊꯤ ꯊꯤꯔꯒ ꯊꯣꯡꯒꯗꯕꯅꯤ꯫ ꯑꯗꯨꯁꯨ ꯀꯣꯔꯥꯎꯅ ꯃꯆꯤ ꯑꯃꯗ ꯊꯣꯛꯈ꯭ꯔꯒ ꯃꯍꯥꯛꯅ ꯁꯤꯡ ꯌꯥꯝꯅ ꯆꯥꯎꯕ ꯃꯩꯆꯥꯛ ꯐꯒꯗꯕ ꯁꯤꯡꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯁꯦ ꯑꯁꯤꯅ ꯊꯣꯡꯂꯣ, ꯑꯁꯤꯅ ꯈꯔ ꯆꯥꯍꯜꯂꯣ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯀꯣꯔꯥꯎꯅ ꯌꯥꯝꯅ ꯊꯨꯅ ꯄꯣꯠꯆꯩꯁꯤꯡ ꯄꯨꯁꯤꯜꯂꯛꯄꯁꯤꯗ ꯃꯈꯣꯏ ꯑꯇꯩꯁꯦ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯀꯣꯔꯥꯎꯗꯤ ꯊꯕꯛ ꯌꯥꯝꯅ ꯐꯩꯅꯦ, ꯀꯗꯥꯏꯗꯅꯣ ꯄꯣꯠꯁꯤꯡ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯄꯨꯔꯛꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯆꯥꯛ ꯆꯥꯕꯒꯤ ꯊꯤꯒꯗꯕ ꯂꯥꯁꯨ ꯀꯣꯔꯥꯎꯅ ꯉꯁꯥꯏ ꯄꯨꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯗꯨꯁꯨ ꯌꯥꯝꯅ ꯊꯨꯅ ꯃꯥꯅ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯌꯥꯝꯅ ꯍꯥꯊꯨ ꯍꯥꯊꯨꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯧꯁꯤꯜꯂꯛꯄ ꯄꯤꯔꯛꯄ ꯃꯇꯧ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯅꯤ ꯑꯁꯤꯒꯤ ꯃꯆꯥ ꯑꯁꯤ ꯌꯥꯝꯅ ꯉꯛꯏ꯫ ꯀꯔꯤꯅꯣꯅꯦ, ꯃꯥꯁꯤꯕꯨ ꯂꯝ ꯆꯤꯡꯁꯤꯟꯕꯒ ꯍꯩꯕ꯭ꯔꯥꯅꯦ? ꯆꯠꯈꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅꯁꯨ ꯀꯨꯏꯔꯦ꯫ ꯌꯥꯝꯅ ꯊꯨꯅ ꯃꯥꯅ ꯉꯝꯂꯤꯁꯤꯕꯨ ꯀꯔꯝꯕ ꯃꯍꯩꯅꯣ ꯃꯥꯅ ꯄꯥꯏꯔꯤꯁꯦ? ꯑꯅꯤ ꯑꯁꯤꯗꯤ ꯋꯥ ꯇꯥꯅꯩ꯫ ꯑꯇꯩꯅꯗꯤ ꯀꯣꯔꯥꯎꯁꯦ ꯊꯧꯅꯥ ꯌꯥꯝꯅ ꯐꯩ, ꯇꯧꯒꯦ ꯍꯥꯏꯕ ꯊꯕꯛꯇ ꯌꯥꯝꯅ ꯊꯨꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯉꯛꯏ꯫ ꯑꯁꯨꯝꯅ ꯆꯥꯛ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡ ꯄꯨꯔꯛꯄ ꯃꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯕ ꯏꯁꯤꯡ ꯑꯁꯤ ꯀꯣꯟꯅꯗꯕ ꯃꯇꯥꯡ ꯑꯃ ꯂꯥꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯏꯁꯤꯡ ꯈꯣꯡ ꯑꯁꯤ ꯌꯥꯝꯅ ꯅꯛꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯍꯥꯛꯅ
ꯏꯁꯤꯡ ꯊꯤꯕ ꯆꯠꯂꯤ ꯑꯗꯨꯕꯨ ꯃꯅꯥꯛ ꯅꯛꯄꯁꯤꯗꯗꯤ ꯏꯁꯤꯡ ꯑꯁꯤ ꯃꯥꯅ ꯐꯪꯂꯝꯗꯦ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯆꯠꯄ ꯌꯥꯕ ꯆꯠꯂꯦ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯤ ꯂꯥꯛꯏ ꯉꯁꯥꯏ ꯏꯁꯤꯡ ꯁꯣꯜꯂꯨꯕꯗꯨꯕꯨ ꯏꯁꯤꯡ ꯑꯁ꯭ꯋꯥꯏꯗ ꯂꯩ ꯍꯥꯏꯕꯗꯣ ꯂꯩꯗꯦꯅꯦꯍꯦ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯣꯔꯥꯎꯅ ꯋꯥꯗꯨ ꯇꯥꯕꯗ ꯑꯣ ꯅꯈꯣꯏꯅ ꯈꯪꯉꯔꯣꯏ ꯑꯩ ꯂꯣꯏꯔꯛꯀꯦ ꯅꯈꯣꯏ ꯆꯥꯛ ꯊꯣꯡꯉꯝꯃꯣ ꯑꯇꯩꯅ ꯀꯩꯒꯤ ꯊꯕꯛ ꯇꯧꯔꯝꯃꯣ ꯑꯩ ꯁꯣꯛꯄꯤꯔꯛꯀꯦ ꯍꯥꯏꯗꯨꯅ ꯄꯥꯇ꯭ꯔꯁꯦ ꯑꯃꯨꯛ ꯍꯟꯅ ꯄꯨꯗꯨꯅ ꯆꯠꯂꯤ ꯃꯁꯤꯒꯤ ꯇꯟꯖꯥꯁꯤꯗꯅꯤ ꯑꯃꯥꯏꯕ ꯑꯅꯤꯗꯨꯒꯤ ꯃꯆꯥꯁꯤꯅ ꯃꯈꯣꯏꯅ ꯆꯤꯡꯅꯕꯗꯒꯤ ꯀꯣꯔꯥꯎꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯌꯦꯡꯁꯤ ꯂꯥꯎ ꯏꯕꯥꯅꯤ ꯂꯨꯝꯗꯨꯅ ꯌꯦꯡꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯤ ꯂꯣꯟꯅ ꯅꯠꯇꯁꯥ ꯄꯥꯛꯊ ꯄꯥꯛꯊ ꯂꯨꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯅꯤ ꯊꯤꯕ ꯁꯥꯕ ꯍꯦꯛꯄ ꯁꯥꯗꯨꯅ ꯆꯠꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯨꯝꯂꯒ ꯌꯦꯡꯉꯤ ꯀꯣꯔꯥꯎꯁꯨ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯂꯨꯝꯂꯒ ꯌꯦꯡꯕ ꯂꯥꯛꯏ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯍꯧꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯎꯗꯅꯕ ꯈꯔ ꯁꯥꯡꯅ ꯆꯠꯂꯒ ꯃꯍꯥꯛꯅ ꯆꯔꯨꯒꯤ ꯂꯩꯗꯤ ꯑꯁꯤ ꯄꯨꯊꯣꯛꯂꯦ ꯑꯗꯨꯒ ꯃꯍꯩ ꯁꯣꯜꯂꯤ ꯅꯨꯡꯁꯤꯅ ꯆꯔꯨꯒꯤ ꯂꯩꯗꯤ ꯑꯁꯤꯗ ꯃꯥꯅ ꯅꯥꯟꯊꯕꯤꯔꯦ ꯂꯩꯗꯤꯗ ꯅꯥꯟꯊꯔꯤꯕ ꯂꯩꯗꯤ ꯄꯨꯊꯣꯔꯛꯄꯗꯨꯗꯤ ꯈꯔ ꯂꯥꯞꯄꯅꯤꯅ ꯎꯗꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯄꯨꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯎꯔꯦ ꯈꯔ ꯂꯥꯞꯅ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯏꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯄꯥꯇ꯭ꯔꯗ ꯌꯥꯎꯍꯜꯂꯒ ꯏꯁꯤꯡ ꯑꯁꯤ ꯄꯨꯔꯒ ꯂꯥꯛꯈꯤ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯅꯤ ꯑꯁꯤꯅ ꯌꯥꯝ ꯉꯛꯅ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤꯁꯨ ꯃꯍꯩꯅ ꯄꯨꯔꯛꯄꯅꯤꯗꯅ ꯃꯉꯣꯟꯗ ꯀꯩꯅꯣꯝꯃ ꯌꯥꯎꯔꯦ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯁꯅꯥ ꯈꯨꯗꯣꯞ ꯌꯣꯏꯕꯤꯒꯨꯝꯕ ꯑꯃꯗꯤ ꯌꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤ ꯇꯧꯅꯤ ꯑꯩꯈꯣই ꯀꯔꯤ ꯇꯧꯅꯤ ꯊꯕꯛꯁꯦ ꯉꯁꯤꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯅꯠꯇ꯭ꯔꯕꯁꯨ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯃꯨꯟꯗꯕ ꯌꯥꯗꯦ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯤ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯀꯔꯤꯕꯨ ꯊꯣꯛꯀꯗꯣꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯍꯌꯦꯡ ꯄꯨꯖꯔꯛꯀꯦ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯔꯤꯅꯤ ꯃꯉꯥꯅ ꯂꯩꯕꯁꯤꯗ ꯀꯣꯔꯥꯎꯗ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯣꯔꯤꯕ꯭ꯔꯥ ꯃꯍꯥꯛꯀꯤ ꯆꯔꯨꯅ ꯁꯥꯕ ꯂꯩꯗꯤ ꯇꯧꯒꯦ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗ ꯂꯣꯏꯅ ꯉꯝꯍꯜꯂꯤꯕ ꯂꯩꯗꯤ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯨꯟꯕꯗ ꯃꯇꯥꯔꯕ꯭ꯔꯥ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ